Chief Minister 𝐀𝐍𝐀𝐋 𝐘 ꯐꯣꯡꯗꯣꯛꯈꯤꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯆꯥꯎꯈꯠꯃꯤꯟꯅꯔꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯕꯤꯔꯁꯥ ꯂꯥꯏꯐꯁ ꯑꯦꯟ ꯅ꯭ꯌꯨ ꯚꯥꯔꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯉꯥꯛꯀꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯑꯦꯟ ꯍꯤꯜꯁ ꯖꯟꯖꯥꯇꯤꯌꯥ ꯒꯔꯃ꯭ꯌꯥ ꯎꯁꯕ 2026ꯀꯤ ꯃꯈꯥꯗ ꯁꯤꯟꯗꯨꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯄꯣꯁ ꯃꯦꯇ꯭ꯔꯤꯛ ꯁ꯭ꯀꯣꯂꯔꯁꯤꯞꯀꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒ ꯑꯈꯟꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯛꯇꯤꯕ ꯁꯦꯁꯟꯗ ꯁꯔꯨꯛ ꯌꯥꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯥꯡꯖꯥ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ 𝐍𝐾 ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯃꯍꯥꯛꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯅ ꯍꯦꯛ ꯌꯥꯎꯕ ꯊꯧꯔꯝꯁꯤꯡꯁꯤꯗꯅꯦ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯆꯨꯝꯕ ꯑꯩꯈꯣꯏꯅ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯨꯝ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯑꯗꯨꯝ ꯋꯥꯐꯝꯁꯤꯡꯁꯦ ꯑꯗꯨꯝ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯇꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯀꯩꯅꯣꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯑꯃꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯗ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯊꯥꯖꯅꯕ ꯂꯩꯇ꯭ꯔꯤꯕꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯍꯜꯂꯒ ꯑꯃꯒ ꯅꯨꯡꯁꯤꯅꯔꯀꯥꯟꯗ ꯑꯃꯒ ꯊꯥꯖꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯗꯣ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯨꯝꯕ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯦ ꯋꯥꯐꯝꯁꯤꯡꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯂꯨꯔꯤꯕꯗꯤ ꯉꯁꯥꯏꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤꯗ ꯊꯕꯛ ꯑꯣꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯁꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯋꯥꯐꯝ ꯑꯣꯏꯅ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯂꯥꯛꯀꯗꯧꯅꯤ ꯄ꯭ꯔꯦꯛꯇꯤꯁ ꯍꯥꯏꯕꯁꯦꯀꯣ ꯊꯤꯑꯣꯔꯤ ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯂꯩꯔꯝꯃꯦ ꯍꯥꯏꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯑꯣꯟꯊꯣꯔꯛꯄ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄ ꯍꯥꯏꯕꯁꯤꯃ ꯑꯗꯨꯅ ꯁꯦꯀꯟ ꯁ꯭ꯇꯦꯞꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯚꯁꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯍꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯦꯀꯟꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯀꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯂꯥꯛꯄꯁꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯄꯁꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯦ ꯂꯩꯉꯥꯛꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯃꯔꯛꯇ ꯑꯃꯒ ꯊꯥꯖꯅꯗꯕ ꯂꯩꯔꯝꯕꯁꯤꯡꯗꯣ ꯊꯥꯖꯅꯍꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯥꯖꯅꯕꯗꯣ ꯍꯟꯖꯤꯜꯍꯟꯕ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗ꯭ꯔꯤꯕ ꯈꯣꯠꯇ꯭ꯔꯤꯕ ꯀꯔꯤ ꯂꯩꯇ꯭ꯔꯤꯕ ꯌꯥꯗ꯭ꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯁꯨ ꯌꯥꯍꯟꯅꯕ ꯍꯣꯠꯅꯕꯤꯕ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯤꯕꯁꯦ ꯁꯥꯟꯇꯤ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯩꯈꯣꯏ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯅ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯗꯥ ꯈꯔ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯌꯔ ꯈꯔꯅ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯊꯤꯡꯀꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗ ꯑꯃꯁꯨꯡ ꯂꯩꯉꯥꯛꯁꯤꯒꯤ ꯃꯈꯣꯏꯒꯤ ꯚꯤꯖꯟꯒꯤ ꯀꯩꯅꯣꯗ ꯃꯅꯨꯡꯗ ꯂꯩꯇꯕ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯅꯍꯥꯟꯈꯩ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯗ ꯀꯩꯅꯣꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯝꯗ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗꯒꯤ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗ ꯃꯦ 19ꯗ ꯑꯩꯈꯣꯏꯒꯤ ꯀꯣꯠꯂꯦꯟ ꯑꯃꯁꯨꯡ ꯀꯣꯠꯖꯤꯝ ꯈꯨꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯑꯦꯝꯕꯨꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯧꯖꯥꯡꯇꯦꯛꯇ ꯑꯃꯨꯛ ꯀꯩꯅꯣꯗ ꯑꯃꯨꯛ ꯊꯣꯛꯏꯕ ꯀꯩꯅꯣꯗꯣ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕ ꯑꯗꯒꯤ ꯃꯗꯨꯗꯒꯤ ꯆꯦꯟ ꯔꯤꯑꯦꯛꯁꯟ ꯃꯌꯥꯝ ꯊꯣꯛꯂꯛꯇꯅ ꯃꯤ ꯃꯌꯥꯝ ꯐꯥꯅꯈꯤꯕ ꯈꯣꯠꯈꯤꯕ ꯍꯧꯖꯤꯛ ꯅꯥꯒꯥ ꯂꯤꯌꯥꯡꯃꯩ ꯃꯈꯣꯏ 6 ꯐꯥꯈꯤꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 10 ꯐꯥꯔꯒ ꯑꯃꯨꯛ ꯊꯝꯈꯤꯕ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯊꯥꯗꯣꯛꯅꯗ꯭ꯔꯤꯕ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯑꯃꯨꯛ ꯍꯥꯠꯂꯛꯄ ꯈꯣꯠꯂꯛꯄ ꯁꯤꯒꯨꯝꯕ ꯑꯦꯝꯕꯨꯁ ꯀꯀꯥꯁꯤꯗ ꯇꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯁꯤꯒꯨꯝꯕꯒꯤ ꯏꯟꯁꯤꯗꯦꯟꯠ ꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯃꯥꯒꯤ ꯄꯥꯟꯗꯝ ꯃꯥꯒꯤ ꯚꯤꯖꯟꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯊꯨꯒꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯃꯌꯥꯝꯒꯁꯦ ꯂꯣꯏꯅꯃꯛ ꯗꯤꯂꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯗꯨꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯀꯔꯤꯅꯣ ꯊꯕꯛꯁꯤꯡꯁꯦ ꯊꯨꯅ ꯄꯥꯡꯊꯣꯛꯄꯤꯔꯕ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯑꯣꯏꯔꯣ ꯇꯦꯔꯣꯔꯤꯖꯝ ꯊꯕꯛ ꯇꯧꯕ ꯑꯣꯏꯔꯣ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯇꯧꯕ ꯑꯣꯏꯔꯣ ꯆꯦꯟꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯊꯨꯅ ꯐꯥꯅꯕ ꯀꯩꯅꯣꯁꯦ ꯑꯣꯄꯔꯦꯁꯟꯁꯦ ꯊꯨꯅ ꯁꯠ ꯇꯧꯔꯒꯅꯦ ꯃꯔꯥꯜ ꯂꯩꯕꯁꯤꯡꯁꯦ ꯊꯥꯛ ꯐꯥꯔꯕ ꯑꯗꯨ ꯃꯈꯣꯏꯁꯦ ꯐꯪꯐꯝ ꯊꯣꯛꯄ ꯃꯈꯣꯏꯒꯤ ꯂꯤꯒꯦꯜ ꯃꯣꯏ ꯄꯅꯤꯁꯃꯦꯟꯠꯁꯦ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯅꯕꯒꯤ ꯑꯦꯛꯁꯟꯁꯤꯡꯁꯦ ꯊꯕꯛꯁꯤꯡꯁꯦ ꯂꯧꯈꯠꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯥꯏ ꯊꯝꯕꯤꯕꯗ ꯅꯨꯡꯉꯥꯏꯅꯕ ꯄꯥꯎ ꯑꯝꯇꯪ ꯍꯥꯞꯆꯤꯟꯖꯒꯦ ꯍꯧꯖꯤꯛꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯤꯒꯤ ꯃꯇꯥꯡ ꯄꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯁꯄꯣꯔꯠ ꯇꯧꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ NPFꯀꯤ ꯀꯥꯡꯕꯨꯒꯤ ꯁꯥꯏꯠ BJPꯒ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ NPF ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯄꯤꯗ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯑꯋꯥꯡꯕ ꯅꯤꯡꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯥꯡꯁꯥ
สมัยนักยามนั้นมาตั้งศาลกันนุตุกเสลให้ทาร์ฮับเสลอันนั้นสมัยเขาจะก็เอาคือ NPF กี่กันวันนั้นมากี่ state unit กี่ president ส่วนว่าองค์บุญยุไม้ลอยนั้นหันกี่สมาชิก minister นี่ก็ada mahak na ngarang kan pangthok khiba khoi press conference ma pangthok khiba kan ma du ta man phangdu bu hon sing se mang da su thajaba mangsilak ba adagi thajaba leisilak ta ba adagi khop ka silak ba ki mong ni haitare ne hojik la ibal akhoi ki phibum se ma si mayam si yeng uraga man phangthok bi wa phon sing ki manung da yauri ba amadi hoji honorable chief minister si nga sa ki manipur police na amasung security force na mang da sab sana concrete information se pibi dre na man hairi se pibi drama le hairi se masig matang si kenoni na han akhoi ki na kenoda makhan na village da za akhoi honorable chief minister amsung atai MLA mai am pun sab inai dana adu ki samin mo tam du da na sai ki akhoi ki leilon village na na han ki metrong do ki ambush du ki na metu da nga sai ko ki leilon village leilon ko ki village se madu ki chief ni hairi patune makhoi ki khunjan pi mai ama mane yaurga akhoi ki ken naga liang mai makhoi mi kenoni phari tu kaya no mi na kun ni dana mi kun phab du da ma kenu ta ma tara mari thador aga nupa taruk ma phau bani dana hai ri ban nupa taruk phahuri bedugi aduda nupi makhoi mari gi nupa mari gi nupi ngasai thadok pada makhoi tara mari thadok pada yaura eba ko ada hai ri ba nupi mari du ki nupa makhoi gi kenu se mapuri ba mari hoje makhoi maphum khangdana le ba se makhoi marta yauri bane ba ado hai ri ba sigi wari se kan the honorable chief minister sidang asai manipur police security force assam rifles oigera army oigera CRPF oigera BSF oigera hai bajing sinane makhun pau to pibiram dre ba chief minister se adon chief minister se ma se khangam de ba hai wa pham se samai to na phajin ki thador pa nupi sing ki manung da phar ga hoji phau ma hong khana le gi ba liang mai nupa mari taruk se makhoi ki nupa mari ki nupi yauri hai ba se honorable chief minister sin to da makhoi na pau to ta ma kan ma the ma de ngak aga tai ba adu wa phum de ne ngang kan na awang bun yu mai na phum do li se adu na hoji ma hang na hai ri se mang na hai bang mang da yam na pen ba wa khala ma po lai se wa phum lai se ka din no da manipur police ki DGP amasung hai ba area ki kangphopi district ki kangphopi ki SP ogira aduga any concern akhoi ki officers sing na ne kano da honorable chief minister is the power marik sum na phajan tam bi dre ba phajan ki ba naga nupa taruk hosi pot ma phang khang le se makhoi manung da nupa mari amati nahan makhoi na thador ba angang ama yauna makhoi tara mari do adugi nupi tara mari do adugi manung da makhoi ki loina bi yauri makhoi mari yauri have do power da tam biram da bane masine ba adudi aduda ne ba awang buni main hoji hairi se aduna di semaina manipur police ma ki hack kan wasing na government ke makhada le ba adagi manipur government na tolok pidana magi pham pidana ati position amsung ba kana power paidana adagi security escort mayam pidana khotna tolop chaun char le ba atu officers sing duna masang ma ki makhoi ma ki chief minister oidi ba adagi adudik suma adudik chief minister kakta sanatri makhoi mathakta le ba home minister haibom se le ri bane ba home minister aduda su singba detail report se chap san pibiram de se aduna di haiba policing sina lok na nabat kari thabak tawri ge sinida awmuni mana haiba wa phamse aduna makhoina hoji hai da ba moina pauk tam da ba chief minister na khang da ba honorable home minister na khang da ba asimu wa pham kaya ma so mo le ngani hainingai lite aduna simaki kanwana haiba concern police officers sing security officers sing sina akoi manipur government sta chap pang pidre aduna di sigi manipur government sina operation tauri thinan mo khoi bo akoi rescue tong na bo khotna ri yana hairi se rescue tong na bo khotna ri haibu yengu me taram do tekina ngasi kano ki me kun trama thoni numit kya ni suri yo numit tran pani kano na surmani ngasi se aduna 하이르바 시스키 만웅다 허지보다 방방감 됩니다. 싱럭드라바 용바 security force sing시나 따오게 하이르바티 까리노 컴핑 오페레이션 호인 한 chief minister honorable chief minister 마나 야나 삼바 와품 아마 펑도이 마두 하이르바 와품도 까리노 하이다 마칸 village 두더니고 하이세 마데이다 케노지 싱가 담가만 담파크만한테 싱다 사타보 오페레이션 하시데 싱가지티 아퀴기 케노 마야마 캉이나 아쿠푸나 막 테렌기 케나 뭐 까리카라 아왕 아쿠 아디 록 나 싱마 까리니 나 몽성 정글루 umang wamang paingel le ba
ꯑꯗꯣ ꯇꯝꯄꯥꯛ ꯍꯥꯏꯁꯤꯅ ꯄꯨꯔꯥ ꯄ꯭ꯂꯦꯟꯅꯤ ꯑꯁꯤꯗꯗꯤ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯂꯩꯀꯥꯏ ꯃꯌꯥꯝ ꯈꯨꯟ ꯃꯌꯥꯝ ꯂꯩꯕꯅꯤ ꯈꯔ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯣꯏꯁꯤꯜꯂꯒ ꯌꯥꯏ ꯈꯣꯠꯂꯦ ꯍꯥꯏꯕ ꯑꯗꯨꯝꯒꯤ ꯁꯦꯟꯁꯅꯦ ꯃꯥꯅ ꯍꯥꯏꯖꯔꯤꯗꯣ ꯑꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕ ꯑꯃꯁꯨꯡ ꯆꯝꯁꯨ ꯆꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯗꯨꯃꯛꯅꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯈꯥꯡ ꯚꯤꯂꯦꯖꯀꯤ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯃꯈꯣꯏ ꯇꯥꯔꯤꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯑꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯈꯤꯇꯪ ꯃꯈꯣꯏ ꯀꯟꯚꯤꯟꯁꯤꯡ ꯑꯣꯏꯕ ꯋꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯅꯁꯨ ꯑꯇꯩꯅꯁꯨ ꯐꯣꯡꯗꯣꯛꯅꯕꯁꯨ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯗꯨꯅꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯃꯈꯣꯏꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠ 19 ꯅꯨꯃꯤꯠ 18 ꯁꯨꯖꯤꯜꯂꯛꯑꯕꯁꯤꯗ ꯉꯁꯤꯐꯥꯎꯗ ꯋꯥ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯗꯨꯒ ꯆꯠꯊꯒꯗꯕ ꯑꯣꯄꯔꯦꯁꯟꯗꯨ ꯀꯃꯥꯏꯅ ꯆꯠꯊꯒꯗꯕꯅꯣ ꯍꯥꯏꯕ ꯖꯪꯒꯜ ꯑꯃꯗꯕꯨ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯀꯣꯏꯆꯠ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯨꯡ ꯀꯌꯥꯅꯣ ꯃꯐꯝꯗꯨꯗ ꯊꯤꯗꯣꯏꯁꯦ ꯄꯨꯡ ꯀꯌꯥꯅꯣ ꯃꯐꯝꯗꯨꯗ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯎꯃꯪ ꯋꯥꯃꯪ ꯂꯣꯛꯈꯥ ꯂꯣꯛꯆꯞꯇ ꯀꯨꯝꯗꯧꯔꯤꯁꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯃꯔꯨ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯁꯤ ꯁꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯔꯤꯒꯤ ꯄꯨꯂꯤꯁꯀꯤ ꯀꯔꯤꯒꯤ ꯃꯈꯣꯏ ꯇ꯭ꯔꯦꯅꯤꯡꯗꯁꯨ ꯂꯣꯏ ꯌꯥꯎꯖꯔꯤꯕ ꯋꯥꯐꯝꯅꯦꯕ ꯁꯤꯗꯩꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯀꯌꯥꯝ ꯀꯩꯁꯨ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯒꯗꯕ ꯃꯐꯝꯗꯤ ꯔꯨꯠꯇꯒꯤ ꯍꯧꯔꯛꯀꯗꯕꯗꯣ ꯔꯨꯠꯇꯒꯤ ꯍꯧꯗꯅ ꯔꯨꯠꯇꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯁꯥ ꯃꯔꯦꯡ ꯀꯗꯥꯏꯗꯅꯣ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯇꯥꯏꯞꯇꯨꯗꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯄꯔꯦꯁꯟ ꯀꯃꯥꯏꯅ ꯇꯧꯅꯣ ꯀꯗꯥꯏꯗ ꯐꯥꯈꯤꯕꯅꯣ ꯃꯤꯁꯤꯡꯗꯣ ꯑꯗꯒꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯑꯋꯥꯡꯕ ꯅꯤꯡꯃꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯊꯥꯗꯣꯔꯛꯂꯤꯕ ꯃꯈꯣꯏ 14ꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤꯅ ꯍꯥꯏꯔꯤꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯊꯥꯗꯣꯔꯛꯂꯤꯕ ꯃꯈꯣꯏ 14ꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯅ क्वेश्चन तौरदेव इंटरोगेट तौरदेव स्टेटमेंट लौरदेव हाइदि मखोइजे कमाय तौना करी करी खुलाई पाइब्रा खोपरा करी फिजोन सेले यूनिफॉर्म सेपा सेटबा मिलिटन यावब्रा यावदब्रा और अदगी मखम कदाइदनो मोय कमायना पुई कमायना थम्मी कदाइदा धम्मी हत्त लैब्रा थम्बो खोपा चाक पिजब्रा पिजदब्रा अदि करी लोन गांगनि करी गाड़ी तोंगे हाइबन सिंबा फुब्रा सैब्रा हाइबा सिम स्टेटमेंट मे अमन लोफम थोपदो नत्रा अद हाइबा सिंसे अदु अमतंग सिबुक्त लाक्ते लौरदि हाइबई वानिदा अदु कमायतन मखन सर्च एंड रेस्क्यू ऑपरेशन चथरिनो सिनेबो वाफमसे अदुना सिंबा मयाम अम लेबा हाइतारे अदुना सोमद मणिपुर गवर्नमेंट नति ऑनरेबल चीफ मिनिस्टर अमसं होम मिनिस्टर नदि अखोय थीरी ऑपरेशन चथरियना सम हाइरिसे अदुदि ngसागी सिक्युरिटी फोर्स की कमांडर सिंगदुना कना कना सीओ ना नत्रगा कना गुमा कन्यो मना आसाम राइफल्स की ओरगना ऑफिसर मना और कना गुमा एसपी मन करिमना सारा कोई थीरी अखोय ऑपरेशन चथरी अखोय अदु तौजरी गन हाइरे हारगा अदुम थाजरगा अदुदै ngangiब्रा हाइबा वाफम थोरेबा मंगसा अदुना सिमै पोट मैम सि लेबजननेबा ngarang ओंबो निमायना माना नुवाइतबा पेनदबा फोंदोक्तना सिगी फियम से लेबा तारदि अखोयना आशा कैमता तौनिङाय लेतरेना हारिसे अदुना हजिक मियोय तरुक अतो हिंगना फंबा ngamगद्रा रेस्क्यू तौबा ngamगद्रा ngamोइद्रा हाइबसिमा हजिक करिंदा खंद्रबनी अदु मयांगि पुंगिंदबा वाखल सिंगनबदि अदुम लोइन लेनरगसु अदु हाइदोकनदबि वानेबा अदु हाइदोकनबजा हजिकते अदुम खरा यावरे बट ngसागी मरी लेनबा कांबु मखोइबु फाजिल पुनसिल थंखिबा कांबु सिंगदना हाइबदि कुकी साइट तगी हाइतारेने कुकी साइट तगी मखोइना हजिक मखोइगी वेयर अबाउट करिमता हाइरक्ट्रिबिसने काइमता फोंदोरक्ट्रिबिसने अदुना सिगी पोट मयाम सिलेरबा अदुगा करे हानि सिक्युरिटी फोर्स सिंगसना मखोइना लौरिबा रोल से मोइन डबल रोल सानारबा सिनिदा अदु सोमदना चीफ मिनिस्टर नामा हाइको अदगी होम मिनिस्टर आमा मखोइदा ऑर्डर पी अदुगा मखोइना मुका तौरिसना हाइबा ऑर्डर दु मखोइना सबचाना प्रैक्टिस ओना थबकता ओंथोरकप्रा हाइबा दुम चिंगननिङाय ओइरेबा नत्रगना मखोइना सेंटर दगी ओइना होम मिनिस्टर दगी ओइना वासे तारगा लेरब्रा हाइबा वाफमसे अदुम सियाइदा अदुम हंनिङाय ओइ हाइतारे अदुनि मंगसा